ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯎꯔꯩꯈꯣꯝꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯣ ꯑꯃꯥꯏꯕ ꯅꯣꯡꯊꯦꯝ ꯆꯥꯏꯕꯅ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯂꯕ ꯑꯗꯨꯗꯗꯤ ꯑꯃꯥꯏꯕ ꯅꯣꯡꯊꯦꯝ ꯆꯥꯏꯕꯅ ꯍꯥꯏꯔꯛꯈꯤꯕ ꯑꯃꯥꯏꯕ ꯑꯃ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯥꯡꯈ꯭ꯔꯤꯕ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯋꯥ ꯈꯟꯅꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯈꯨꯜ ꯌꯧꯔꯕꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯀꯅꯥꯅ ꯇꯧꯍꯜꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯣꯏꯕ ꯌꯥꯕ ꯑꯃꯠꯇꯗꯤ ꯍꯥꯏꯗꯕꯗ ꯋꯥꯈꯜ ꯄꯛꯁꯥꯗ ꯁꯥꯒꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯍꯜ ꯑꯃꯅ ꯉꯥꯏꯈꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ꯫ ꯅꯣꯡꯊꯣꯜꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯉꯔꯥꯡ ꯋꯥꯀꯤꯡ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕꯗ ꯅꯣꯡꯊꯣꯜꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯪꯂꯨꯁꯤ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯨꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯨ ꯍꯥꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯈꯪꯗꯣꯛꯄꯗꯤ ꯐꯩꯁꯦ꯫ ꯑꯉꯥꯡ ꯑꯗꯨ ꯑꯩꯈꯣꯏꯒ ꯑꯃꯨꯛꯇꯪ ꯎꯅꯗꯨꯅ ꯀꯔꯤ ꯀꯞꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯂꯨꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤꯕ꯫ ꯍꯣꯏꯅꯦ, ꯇꯥꯗꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯂꯨꯕꯅ ꯐꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯑꯗꯨꯗꯗꯤ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯅꯣꯡꯊꯣꯟꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯡꯊꯣꯟꯒꯤ ꯅꯨꯄꯤ ꯑꯝꯕꯤꯀꯥ ꯃꯥꯡꯒꯣꯜꯗ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯅꯣꯡꯊꯣꯟꯅ ꯁꯨꯃꯥꯡꯗ ꯄꯩꯌꯥ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯑꯉꯥꯡ ꯑꯗꯣ ꯐꯝꯕꯣꯏ ꯁꯟ ꯁꯥꯕꯣꯏ ꯇꯧꯗꯨꯅ ꯄꯩꯌꯥ ꯃꯇꯦꯛꯁꯤꯡꯗꯣ ꯄꯥꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯂꯩꯀꯥꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯅꯣꯡꯊꯣꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯣꯡꯊꯣꯟꯒꯤ ꯅꯨꯄꯤ ꯑꯝꯕꯤꯀꯥꯅ ꯀꯩꯗꯧꯕ ꯌꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯆꯠ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯝꯂꯒ ꯄꯔꯞ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯣꯡꯊꯣꯟꯁꯨ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯨ ꯑꯉꯥꯡ ꯌꯦꯡꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯃꯅ ꯈꯨꯔꯥꯒꯤ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯤ꯫ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ 5 ꯍꯜꯂꯛꯇ꯭ꯔꯦ꯫ ꯍꯜꯂꯛꯇ꯭ꯔꯤꯕ ꯃꯈꯣꯏ 5 ꯑꯗꯨ ꯈꯨꯔꯥꯒꯤ ꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯉꯔꯥꯡ ꯑꯍꯤꯡꯗꯨ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯗꯒꯤ ꯍꯜꯂꯛꯇꯕꯅꯤ꯫ ꯅꯠꯇꯦ, ꯈꯨꯔꯥꯒꯤ ꯏꯃꯨꯡ ꯑꯁꯤꯅꯒ ꯃꯥꯡꯈ꯭ꯔꯤꯕ ꯃꯈꯣꯏ 5 ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯅ ꯃꯥꯏꯕ ꯌꯦꯡꯂꯨꯔꯕꯅꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯅ ꯃꯈꯣꯏ 5 ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯔꯥꯒꯤꯗꯒ ꯐꯥꯖꯤꯟꯕ ꯑꯣꯏꯔꯕꯗꯤ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯔꯛꯎ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯎꯠꯊꯣꯛꯅ ꯋꯥꯅ ꯍꯧꯔꯛꯈ꯭ꯔꯕ ꯃꯃꯥꯡꯊꯛꯇ ꯍꯧꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯂꯦꯝꯍꯧꯔꯕ ꯈꯨꯜ ꯑꯁꯤꯒꯤ ꯇꯥꯡꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯔꯛꯎ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯣꯡꯊꯣꯟ ꯃꯀꯣꯛ ꯃꯃꯩ ꯈꯪꯗ꯭ꯔꯤ꯫ ꯃꯥꯡꯑꯣꯏ ꯍꯥꯑꯣꯏ ꯊꯣꯛꯈꯤꯕ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯣ ꯀꯤꯕꯅꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯀꯔꯤꯅꯨꯡꯒꯤ ꯑꯉꯥꯡ ꯑꯗꯣ ꯌꯣꯛꯆꯔꯨꯕꯅꯣ ꯍꯥꯏꯕ ꯌꯧꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯃꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯀꯤꯕꯗꯒꯤ ꯋꯥ ꯂꯣꯠꯁꯤꯟꯗꯨꯅ ꯀꯔꯤꯅꯣꯗ ꯏꯕꯨꯡꯉꯣ ꯈꯣꯏ, ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯦꯗꯅ ꯂꯥꯛꯂꯝꯂꯕꯗꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯋꯥ ꯇꯥꯅꯒꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨ ꯉꯥꯏ꯫ ꯑꯩꯗꯤ ꯑꯃꯥꯏꯕꯁꯨ ꯑꯣꯏꯕ ꯅꯠꯇꯦ꯫ ꯀꯝꯗꯧꯅꯅꯣ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯅꯝꯂꯤꯕꯗꯨꯕꯣ? ꯈꯨꯔꯥꯗ ꯍꯦꯛꯇ ꯅꯝꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯈꯨꯔꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯅꯈ꯭ꯔꯒ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯈꯨꯔꯥꯒꯤꯗꯒ ꯐꯥꯖꯤꯜꯂꯒ ꯊꯝꯂꯕ꯭ꯔꯥꯅ, ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯁꯤꯒ ꯃꯥꯟꯅꯔꯒ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯝꯕꯤꯀꯥ ꯋꯥ ꯃꯈꯥ ꯇꯥꯗꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯕꯒꯨꯝ ꯐꯂꯞ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯝꯕꯤꯀꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯈꯔꯗꯤ ꯆꯤꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ "ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯏꯕꯨꯡꯉꯣ, ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯉꯥꯡꯅꯤ, ꯃꯍꯥꯛꯅꯕꯨ ꯀꯔꯤꯕꯨ ꯉꯝꯒꯗꯧꯔꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯋꯥ ꯀꯟꯊꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯩ ꯀꯌꯥ ꯌꯦꯠꯅꯔꯕꯒꯤ ꯇꯨꯡꯗ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯣꯡꯊꯣꯟꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏ 5 ꯑꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯅꯣꯡꯊꯣꯟꯒꯤ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯍꯟꯗꯣꯛꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯅꯣꯛꯇꯨꯅ ꯆꯪꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯝꯕꯤꯀꯥ ꯑꯃꯗꯤ ꯅꯣꯡꯊꯣꯟ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯥꯝꯅ ꯀꯤꯅ ꯃꯛꯂꯥꯛ ꯑꯗꯣ ꯊꯛ ꯅꯤꯛꯄ ꯃꯈꯩ
yengtuna lehori asumna tawduna matam adu hawkri numidang wairam aduta khulgi miyam ato haujiksu mangkhriba miyoi manga ado thiba lepamti akhanga hi maiba panchi tanaba yaba tanare adubu kana amatana aseng hairatri mokhoi mayamna hairakpa haibabu nakoigi khulleikai aduta haiba amaiba ama leiri hairiba amaiba aduna mokhoi manga ado losallaga thambani haiba sikatamak hairi amaiba aimabi singadugi jingkhumgi matungina sap manaba jingkhumda khul aduda leiba amaiba amana mokhoi manga ado losalli haiba simati chap manari adubu lairiba likai miya madunati karana to holibunu haiba mokhoi chap chaba khangba ngamdri mokhoi khul adudati hauji hauji ki oinati aphawba haiba amaiba amata leitribani maramdi haukhiba sahi amagi mamangda amaiba puna mak paktakna sikhrabani marudana mokhoi na khara khara yengjagadaba amaiba tawdiramba phawbada khul adu thadokutuna chatkrabani maramaduna mokhoi na thangnaba khul kayada chattuna amaiba amaibi singda yengrubani amaibi sing aduna khul aduda amaiba ama leire haiba set tatana thuma hairi aduga mokhoi na amaiba do mokhoi na wona thidokpiyo hayoragana madudi aikoi na ngamoi mahakti yamna matik mayai leiba amaibani karigumba maga muknuruba haiba sidi aikoi gi khudong thigadoribani haiba wafam mayamda thamlakhi matawasumna khul adugi miyamna mokhoi manga ado numit phana yamna thirabasu aduma phangba kawba laikhirei masidagidi khul aduta thoningtaba thodok amata tawrakhirei asama tawduna haujikti sahi tara haukri sahi tara haukrabadina haujikti ambika amadi nongthona jokliba angang adusu phajana sauri adubu ahal oraba nongthondi wakhalnaga kharaga nungai tabaga chaba thakpa kharaga yadabaga ahal laina oina matam khara naramlabagi tungda laikhidrabani haujik ambika amadi angang nupa macha aduga punna leiminaribani ambika su masa matumta sijingmana loirabani adubu angang adugi mahaina phajanduna thamkhibana hanubi ado haujik phaugi oinadi sidri nongon numidangi matamni sahi tara haukrabagi tungda numidang adu mati amuk toiba khakpa lawbaga pungloi loiri khulmiyam punamak sahi tara haukrabani na yamma nungaina ne tana leinarurabani khul aduta tamthiba sabaw lambaw gi wari amadi tamnaba butpet aki akhangi wari punamak loira tokna khrabani aduduga khul adudasu amaiba ahum thoroklabani asumna tawduna khul aduda leiriba amaiba sing aduna wa tanaduna khullasida kari kari torokadagi haidunna yenghoktuna leiribani adubu sahi tara haukrabagi tungta ngasigi numidang ngasimadi onthokna sabtrakanna law khongkhri atia punamak amuba leisinna pumam mamsinkhri madudana nuksit ado asaba nuksit sitli uwa punamak phara haidunna hingsabi kanagi masamna phantoktuna taibung punamak pu kihallage sagaiduna chathoklage matagum masa mareng mayam ado tingthoktuna law khongtuna taibung malemda yengtharakpagum tawri chawra khongnang singna amubo laimu onduna mi punamak nekhairage homdatlage matagum akanba nungsikki sahumgi mateng lawduna masa mareng mayam sing aduna laimai yauna phara haiduna mi punamak kanthalage matagum hai homli tawriba sabtra sing amati nungsit akanba aduta khul aduta leinariba mi punamak masidagi sahi tara ki mamangda thokraba thodok sing ado mathang ningsing hali masigi asigumlaba sabtradi amukta phawba thingna khidri masidagi di mayamna mamang thakta akan ban nungsit kaya ma tawkhre adugumna handaksu torokpa oiramgani haiduna makhoi thoina hena khanjinnadanaba amana amada wal hainari adubu kanna silamba nungsit ado hojikti tapna hanthakri adubu ambika gi manakta leiriba nupa macha adudi hojiksu machinda murum sonba lepti asumna mahangna murum solaga makut aduna suru neinaraga sumanglomda asum thorokle adugi matung mahangna khubak noinaribado leplaga mami ado pangthoktuna atia mathakta yengkhalai adumna mahangna yengkhalakpada atiada musingunna mangduna kupsillamba thajigi mangalado hauyakti amu maikhu punamak nupa macha adugi masada loinamak changkhre madugi matung haujekti atiado thabalna pungan ngali masidagidi mamli tarumlaba khungang adusu pungan ngalakpa aduda mayam punamak nena tanare aduga akanba asaba nuksit sillambadusu mathang loina phakri asomna tawduna haujekti khul ado ingna sikna laikhri numidang adu ma haukri
ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯝꯕꯤꯀꯥꯅ ꯌꯣꯛꯆꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯑꯃꯗꯤ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯅꯔꯤ꯫ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯨꯅ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯑꯃꯗꯤ ꯄꯨꯈ꯭ꯔꯤꯗ ꯍꯥꯏꯕꯗꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯇꯨꯔꯦꯜ ꯑꯗꯣ ꯏꯁꯤꯡ ꯑꯗꯣ ꯃꯌꯦꯡ ꯐꯅ ꯌꯥꯝꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯡꯉꯛ ꯉꯛꯅꯩ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯒꯨꯝꯅ ꯃꯌꯦꯡ ꯇꯥꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯏꯁꯤꯡꯁꯤꯡ ꯑꯗꯣ ꯊꯛꯅ ꯆꯥꯅꯕ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯥꯏ ꯑꯌꯨꯛ ꯂꯩꯍꯧꯕ ꯏꯁꯤꯡ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯣꯏꯔꯤꯕ ꯏꯁꯤꯡ ꯑꯗꯨꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯇꯨꯔꯦꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯅ ꯌꯥꯝꯅ ꯀꯪꯊꯔꯛꯂꯤ꯫ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯐꯥꯎꯕ ꯎꯔꯛꯇꯨꯅ ꯃꯌꯥꯏꯗ ꯆꯠꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯣ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯉꯛꯅꯔꯕꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯈꯪꯅꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯄꯨꯡ ꯐꯝꯕ ꯑꯍꯜꯁꯤꯡꯅ ꯍꯟꯗꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯨꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤ ꯅꯣꯡꯊꯣꯜꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕꯁꯤ ꯑꯝꯕꯤꯀꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯁꯨ ꯅꯨꯄꯥ ꯎꯔꯩꯈꯣꯝꯕꯕꯨꯅꯤ꯫ ꯎꯔꯩꯈꯣꯝꯕ ꯍꯥꯏꯕꯁꯤ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯨꯜ ꯃꯤꯌꯥꯝ ꯑꯁꯤꯗ ꯑꯉꯛꯄ ꯄꯥꯎꯈꯣꯡ ꯀꯌꯥ ꯆꯪꯗꯨꯅꯇ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡ ꯄꯨꯝꯅꯃꯛ ꯐꯣꯡꯕ ꯉꯝꯗ꯭ꯔꯤ꯫ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯣꯡ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯄꯥꯎꯈꯣꯡ ꯑꯁꯦ ꯐꯣꯡꯕ ꯉꯝꯗ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯁꯤꯅ ꯑꯐꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ, ꯐꯠꯇꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯦ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯂꯛꯄ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯁꯨ ꯑꯗꯨꯃꯉꯥꯏ ꯈꯨꯜ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕꯗꯨ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯥꯎꯔꯛꯂꯤꯕ ꯎꯔꯩꯈꯣꯝꯕ ꯑꯁꯤꯁꯨ ꯃꯄꯥꯒꯤ ꯂꯃꯟ ꯈꯨꯝꯒꯗꯧꯔꯤꯕꯔꯥ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯗꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯗ ꯊꯣꯏꯗꯣꯛꯅ ꯂꯥꯟꯈꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯎꯔꯩꯈꯣꯝꯕꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯃꯌꯦꯡ ꯇꯥꯈ꯭ꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯔꯤ ꯂꯥꯜꯂꯣꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯂꯩꯀꯥꯏ ꯑꯗꯣ ꯌꯥꯝꯅ ꯑꯣꯝꯆꯥꯛꯅꯩ꯫ ꯅꯣꯡ ꯇꯥꯒꯗꯧꯔꯤꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯇꯤꯌꯥ ꯃꯊꯛꯇꯗꯤ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯑꯃꯠꯇ ꯎꯗꯦ꯫ ꯇꯔꯨ ꯇꯔꯨꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛ ꯊꯣꯏꯅ ꯍꯦꯟꯅ ꯃꯤꯠꯌꯦꯡꯅ ꯉꯥꯜꯂꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯄꯨꯡ ꯐꯝꯂꯝꯕ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯍꯟꯖꯤꯟꯅꯈ꯭ꯔꯦ꯫ ꯑꯝꯕꯤꯀꯥꯒꯤ ꯌꯨꯝꯗꯅꯤ ꯃꯍꯥꯛꯅ ꯌꯣꯛꯆꯔꯛꯄ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥ ꯎꯔꯩꯈꯣꯝꯕ ꯍꯧꯖꯤꯛ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯕꯣꯛꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ "ꯍꯥꯏ, ꯀꯔꯤꯅꯣ ꯍꯟꯗꯛ ꯂꯩꯀꯥꯏ ꯑꯁꯤꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯅꯪꯅ ꯇꯧꯍꯜꯂꯤꯕ꯭ꯔꯣ? ꯌꯦꯡꯉꯨ, ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯃꯌꯦꯡ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯜꯁꯨ ꯑꯗꯨꯃꯉꯥꯏ ꯃꯌꯦꯡ ꯐꯅ ꯌꯥꯝꯅ ꯇꯥꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯅꯪꯅꯔꯣ? ꯀꯔꯤꯒꯨꯝꯕꯗ ꯄꯨꯈ꯭ꯔꯤ ꯇꯨꯔꯦꯜ ꯑꯁꯤꯅ ꯏꯁꯤꯡ ꯀꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯅ ꯆꯥꯒꯗꯧꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯎꯔꯩꯈꯣꯝꯕꯗ ꯑꯝꯕꯤꯀꯥꯅ ꯋꯥꯍꯪ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯩꯈꯣꯝꯕ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯔ ꯅꯛꯅ ꯐꯥꯜ ꯑꯃꯗ ꯐꯝꯃꯤ꯫ ꯎꯔꯩꯈꯣꯝꯕꯅ ꯑꯝꯕꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯣ ꯑꯝꯕꯤꯀꯥ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯁꯥꯗꯣ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ꯫ ꯃꯍꯥꯛ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯒ ꯃꯃꯥꯏ ꯑꯗꯣ ꯂꯩꯔꯪꯂꯣꯝꯗ ꯑꯣꯟꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯩꯈꯣꯝꯕꯅ "ꯑꯕꯣꯛ, ꯃꯗꯨꯒꯤꯗꯃꯛꯇ ꯑꯕꯣꯛꯅ ꯀꯔꯤꯒꯤ ꯋꯥꯕꯤꯔꯤꯕꯅꯣ? ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ꯫ ꯅꯁꯨꯁꯦ ꯎꯔꯩꯈꯣꯝꯕꯅꯤ ꯎꯔꯩꯈꯣꯝꯕ꯫ ꯑꯩꯒꯤ ꯄꯥꯕꯨꯡ ꯕ꯭ꯔꯖꯂꯥꯜꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯃꯍꯩ ꯑꯃꯗꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯝꯅꯃꯛ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤꯅꯤ ꯑꯩꯅ ꯁꯤꯖꯤꯟꯅꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥ ꯂꯣꯏꯈ꯭ꯔꯦ, ꯀꯥꯂꯦꯟ ꯊꯥ ꯆꯪꯉꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯜꯒꯤ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯈꯔ ꯀꯪꯍꯜꯂꯕꯗꯤ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯏꯁꯤꯡꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯏꯁꯤꯡ ꯂꯩꯕ ꯑꯃꯗꯤ ꯂꯧꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯅ ꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯤꯛꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯕꯣꯛ,
ꯑꯕꯣꯛꯀꯤꯗꯃꯛꯇꯗꯤ ꯑꯩꯅ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯒꯅꯤꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯝꯕꯤꯀꯥꯅ ꯅꯍꯥꯛꯅ ꯑꯁꯤꯃ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡ ꯑꯗꯨꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯑꯃꯠꯇ ꯂꯥꯟꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯎꯔꯩꯈꯣꯝꯕꯕꯨ ꯊꯦꯝꯖꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯩꯈꯣꯝꯕꯅ ꯏꯕꯣꯛ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯍꯤꯡꯗꯨꯃꯛꯇꯗ ꯆꯠꯈꯤꯕꯅꯣ ꯑꯩ ꯃꯗꯣ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ ꯂꯩꯀꯥꯏꯒꯤ ꯈꯨꯜ ꯑꯁꯤꯅ ꯃꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯖꯤꯔꯦꯝꯕꯗ ꯂꯥꯟꯗꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯈꯣꯏꯅ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯁꯨ ꯑꯋꯥ ꯑꯅꯥ ꯈꯔꯗꯤ ꯇꯥꯐꯝ ꯊꯣꯛꯄꯅꯤ ꯄꯥꯡꯗꯕ ꯃꯈꯣꯏꯗꯤ ꯄꯥꯡꯗꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯁꯅꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯝꯕꯤꯀꯥꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕ ꯄꯨꯝꯅꯃꯛ ꯈꯨꯜ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯂꯩꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤ ꯑꯗꯨ ꯋꯥꯐꯝ ꯑꯗꯨꯗ ꯎꯔꯩꯈꯣꯝꯕ ꯊꯣꯏꯅ ꯍꯦꯟꯅ ꯅꯥꯆꯪꯂꯨꯗꯦ ꯃꯁꯤꯗꯒꯤꯗꯤ ꯎꯔꯩꯈꯣꯝꯕꯅ ꯏꯕꯣ ꯃꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯅ ꯋꯥꯁꯤꯜꯂꯨꯔꯒꯅꯨ ꯑꯩꯒꯤꯗꯃꯛꯇꯗꯤ ꯏꯕꯣꯛꯅ ꯋꯥꯔꯨꯔꯒꯅꯨ ꯏꯕꯣꯛꯀꯤꯗꯃꯛ ꯅꯁꯥꯅ ꯋꯥꯖꯧ ꯈꯨꯜ ꯑꯁꯤꯗ ꯑꯋꯣ ꯑꯄꯥ ꯁꯥꯕ ꯍꯩꯁꯨ ꯍꯩꯇꯅ ꯑꯍꯩꯕ ꯁꯥꯕ ꯑꯃꯥꯏꯕ ꯈꯔ ꯃꯌꯣꯟ ꯆꯣꯡꯉꯛꯂꯤ ꯃꯁꯤꯁꯨ ꯑꯩꯅ ꯈꯣꯡꯄꯥꯛꯅ ꯂꯩꯁꯤꯟꯗꯨꯅ ꯅꯦꯠꯈꯥꯏꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯗꯧꯔꯤ ꯃꯈꯣꯏꯒꯤ ꯄꯥꯎꯅꯤꯜꯈꯣꯟꯗꯒꯤ ꯑꯃꯥꯏꯕ ꯇꯥꯎꯖꯤꯔꯦꯝꯕ ꯇꯥꯈ꯭ꯔꯕꯗꯤ ꯑꯩ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯖꯔꯤꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯏꯕꯣꯛ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯝꯕꯤꯀꯥ ꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅꯗꯤ ꯑꯃꯥꯏꯕ ꯇꯥꯎꯖꯤꯔꯦꯝꯕꯅ ꯃꯍꯥꯛꯄꯨ ꯉꯝꯃꯤ ꯇꯥꯛꯄꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯥꯎꯖꯤꯔꯦꯝꯕꯗ ꯄꯥꯎ ꯄꯤꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯤꯔꯕ ꯑꯉꯥꯡ ꯑꯁꯦ ꯃꯥꯡꯍꯟꯈꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯝꯕꯤꯀꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯎꯔꯩꯈꯣꯝꯕ ꯑꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯊꯃꯣꯏꯗ ꯂꯣꯠꯁꯤꯜꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯃꯍꯥꯛꯅ ꯈꯪꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯩꯈꯣꯝꯕꯅ ꯑꯕꯣꯛ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯃꯄꯥꯟ ꯐꯥꯎꯗ ꯊꯣꯛꯂꯨꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄꯗ ꯏꯕꯣꯛꯅ ꯆꯥꯛ ꯂꯣꯏꯔꯝꯒꯗꯕꯅꯤ ꯑꯩ ꯑꯍꯤꯡꯒ ꯊꯕꯛ ꯇꯧꯒꯗꯕ ꯂꯩ ꯑꯗꯨꯒ ꯏꯕꯣꯛꯁꯨ ꯉꯟꯇꯥꯅ ꯇꯨꯝꯅꯅꯕ ꯇꯧꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯕꯣꯛꯅ ꯌꯦꯠꯂꯕꯗꯤ ꯑꯕꯣꯛꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯎꯔꯩꯈꯣꯝꯕ ꯃꯄꯥꯜꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤ ꯃꯍꯥꯛꯅ ꯃꯄꯥꯜꯗ ꯌꯧꯔꯛꯄꯗꯗꯤ ꯆꯥꯎꯔꯕ ꯃꯀꯨ ꯑꯍꯨꯝꯈꯛ ꯃꯈꯣꯏꯒꯤ ꯄꯣꯂꯥꯡꯈꯣꯛꯇ ꯇꯣꯡꯗꯨꯅ ꯂꯥꯞꯅ ꯂꯥꯞꯅ ꯈꯣꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯎꯔꯩꯈꯣꯝꯕ ꯄꯔꯞ ꯄꯔꯞ ꯃꯀꯨ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯌꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯀꯔꯤ ꯄꯥꯎ ꯄꯨꯔꯛꯄꯅꯣ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯏ ꯇꯝꯃꯨ ꯇꯥꯁꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯀꯨ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯀꯨ ꯑꯃꯅ ꯎꯔꯩꯈꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯎ ꯎꯔꯩꯈꯣꯝꯕ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯗꯤ ꯈꯨꯜ ꯑꯁꯦ ꯂꯦꯝꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯒꯅꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯖꯤꯔꯦꯝꯕꯅ ꯐꯥꯎꯕꯗ ꯅꯨꯡꯁꯤꯗꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯔꯝꯂꯕꯅꯤ ꯑꯃꯥꯏꯕ ꯇꯥꯎꯖꯤꯔꯦꯝꯕ ꯑꯆꯝꯕ ꯑꯃꯥꯏꯕ ꯑꯃ ꯅꯠꯇꯦ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯦ ꯁꯨꯝ ꯁꯥꯟꯅ ꯅꯩꯈꯥꯏꯔꯝꯂꯕꯅꯤ ꯃꯗꯨꯗ ꯑꯩꯅ ꯉꯥꯛꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯇꯣꯝꯇ ꯂꯥꯟꯊꯦꯡꯅꯍꯧꯕꯅ ꯑꯃꯥꯏꯕ ꯇꯥꯎꯖꯤꯔꯦꯝꯕꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯁꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯖꯤꯔꯦꯝꯕꯒ ꯅꯪꯒ ꯄꯥꯟꯅꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯣ ꯑꯣꯠ ꯅꯩꯗꯨꯅ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯅꯪꯅ ꯑꯋꯥꯕ ꯄꯤꯒꯗꯕꯅꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯎꯔꯒ ꯂꯥꯏꯔꯩꯕꯥꯛꯇꯒꯤ ꯑꯩꯅ ꯈꯥꯡꯅ ꯅꯣꯛꯇꯨꯅ ꯌꯦꯡꯂꯛꯈꯤ ꯅꯍꯥꯛꯅ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕ ꯃꯇꯝꯗ ꯏꯄꯥ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯎ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯦꯞꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯃꯀꯨ ꯑꯗꯨꯅ ꯇꯝꯂꯤ ꯃꯀꯨ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯎꯔꯩꯈꯣꯝꯕ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯃꯈꯨꯠ ꯑꯗꯣ ꯈꯨꯇꯨꯝꯁꯤꯡꯗꯨꯅ ꯈꯨꯜ ꯃꯤꯌꯥꯝ ꯑꯁꯦ ꯁꯣꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯅ ꯂꯥꯛꯅꯔꯛꯀꯅꯤ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯌꯦꯡꯉꯨ ꯄꯥꯕꯨꯡꯒꯤ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯀꯨ ꯑꯗꯨꯗ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯀꯨ ꯑꯍꯨꯝ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯥ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯎꯔꯩꯈꯣꯝꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯀꯣꯏꯅ ꯌꯦꯡꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯆꯥꯎꯔꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯋꯥꯡꯕ ꯃꯁꯥ ꯃꯔꯦꯡꯅ ꯐꯟꯗꯨꯅ ꯍꯧꯔꯤꯕ ꯑꯃ ꯂꯩꯔꯤꯕꯗꯣ ꯎꯔꯦ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯎꯔꯩꯈꯣꯝꯕꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯥꯎꯔꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯃꯤꯑꯣꯏ ꯈꯔ ꯊꯦꯡꯅꯩ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯎꯔꯩꯈꯣꯝꯕꯗ ꯏꯆꯝ ꯆꯝꯅ ꯏꯕꯨꯡꯉꯣ ꯎꯔꯩꯈꯣꯝꯕ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣꯅꯦ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯎꯔꯩꯈꯣꯝꯕꯅ
ꯀꯩꯁꯨ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯝꯅ ꯎꯔꯩ ꯈꯣꯝꯕꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯍꯥꯏꯕꯗꯤ ꯎꯔꯩ ꯈꯣꯝꯕꯗ ꯋꯥ ꯍꯪꯂꯤꯕ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯗꯣ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯑꯁꯤꯗꯤ ꯎꯔꯩ ꯈꯣꯝꯕ ꯅꯠꯇꯦ ꯍꯥꯏꯔꯝꯂꯒ ꯆꯦꯟꯅꯈꯤ ꯃꯇꯝꯗꯨꯗ ꯎꯔꯩ ꯈꯣꯝꯕꯅ ꯑꯣ ꯑꯩꯗꯤ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦꯗꯅ ꯄꯥꯕꯨꯡꯅ ꯊꯥꯔꯛꯄ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯕ ꯃꯀꯨꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯒꯤ ꯃꯤꯠ ꯑꯁꯦ ꯍꯧꯗꯣꯡꯒꯨꯝꯅ ꯂꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯥꯎꯗꯨꯅ ꯃꯤꯠ ꯑꯁꯦ ꯐꯥꯊꯍꯧꯗ꯭ꯔꯦꯗꯅ ꯑꯣꯏꯗꯦꯍꯦ ꯃꯈꯣꯏꯅ ꯈꯪꯂꯒ ꯀꯔꯤꯕꯨ ꯇꯧꯖꯔꯨꯒꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯎꯔꯩ ꯈꯣꯝꯕ ꯃꯍꯥꯛꯅ ꯎꯈꯤꯕ ꯍꯩꯕꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅ ꯍꯩꯕꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯍꯩꯕꯣꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯎꯔꯤ ꯋꯥꯔꯤ ꯇꯤꯡꯈꯪ ꯇꯦꯡꯂꯥꯡꯅ ꯄꯤꯛ ꯊꯟꯅ ꯁꯣꯡꯅ ꯍꯧꯖꯤꯜꯂꯤ ꯃꯗꯨ ꯎꯕꯗ ꯎꯔꯩ ꯈꯣꯝꯕꯅ ꯀꯌꯥꯗ ꯁꯣꯡꯅ ꯍꯧꯖꯤꯜꯂꯕ ꯐꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯦꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯃ ꯀꯧꯔꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯏꯔꯩ ꯑꯗꯨꯅ ꯍꯩꯕꯣꯡ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯠꯁꯟꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯍꯧꯔꯤꯕ ꯁꯝꯕꯜꯂꯩ ꯇꯤꯡꯈꯪꯁꯤꯡ ꯑꯗꯣ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯅꯩꯈꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛꯈ꯭ꯔꯤ ꯑꯁꯨꯝꯅ ꯐꯣꯏꯗꯠꯇꯨꯅ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯕꯒꯤ ꯇꯨꯡꯗ ꯐꯣꯏꯗꯠꯈ꯭ꯔꯕ ꯎꯔꯤ ꯋꯥꯔꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯐꯝ ꯑꯃꯗ ꯍꯨꯝꯖꯤꯟꯗꯨꯅ ꯄꯩꯗꯨꯅ ꯊꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯐꯈ꯭ꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯨꯇꯨꯞ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯇꯥꯅꯅꯕ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯣ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯑꯃꯗꯤ ꯗꯨꯀꯥꯟꯗ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯀꯗꯥꯏꯗꯅꯣ ꯕꯨꯠꯄꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯦꯜꯂꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯎꯔꯩ ꯈꯣꯝꯕꯗꯣ ꯃꯃꯤꯠꯇꯨ ꯏꯔꯪ ꯂꯪꯂꯒ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯍꯧꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯜꯂꯛꯈꯤꯕꯗꯣ ꯃꯈꯣꯏꯅ ꯀꯤꯕꯗ ꯂꯣꯏꯈꯤꯕꯅꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯐꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕ ꯎꯔꯩ ꯈꯣꯝꯕꯕꯨ ꯎꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯎꯔꯩ ꯈꯣꯝꯕ ꯍꯩꯕꯣꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯑꯃꯠꯇ ป้ꯥꯏꯗꯕꯤꯗ ꯍꯩꯕꯣꯡ ꯑꯗꯨꯗ ꯅꯦꯠꯂꯒ ꯌꯥꯝꯅ ꯂꯥꯏꯅ ꯂꯝꯕꯤꯗ ꯆꯠꯄꯒꯨꯝ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯀꯥꯈꯠꯂꯛꯂꯒ ꯍꯩꯕꯣꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯌꯧꯔꯕꯗ ꯍꯩꯕꯣꯡ ꯃꯇꯣꯟ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯃꯁꯥ ꯑꯃꯗ ꯃꯍꯥꯛꯅ ꯂꯦꯞꯂꯒ ꯈꯨꯜ ꯑꯗꯨꯕꯨ ꯈꯣꯏꯅ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯍꯧꯅꯗꯨꯅ ꯉꯔꯪ ꯉꯔꯪ ꯂꯥꯛꯂꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯎꯔꯩ ꯈꯣꯝꯕꯅ ꯑꯩꯕꯨ ꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯃꯁꯤ ꯍꯧꯗꯨꯅ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯁꯨꯝ ꯂꯩꯁꯤꯟꯕ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯁꯤꯔꯥ ꯃꯗꯨꯗꯤ ꯅꯪꯉꯔꯣꯏ ꯑꯩ ꯀꯩꯗꯧꯁꯤꯒꯦ ꯐꯔꯦ ꯃꯌꯥꯝ ꯑꯁꯤ ꯎꯗꯅꯕ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀ꯭ꯋꯥꯛ ꯑꯣꯟꯗꯨꯅ ꯇꯣꯡꯗꯨꯅ ꯂꯩꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯤꯅ ꯀꯝꯗꯧꯕ ꯐꯔꯦ ꯃꯈꯣꯏꯗ ꯑꯀꯤ ꯑꯈꯪ ꯑꯃ ꯅꯪꯍꯜꯂꯒ ꯃꯈꯣꯏꯕꯨ ꯇꯥꯟꯈꯥꯏꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯎꯔꯩ ꯈꯣꯝꯕꯅ ꯆꯥꯎꯔꯕ ꯂꯥꯏꯃꯨ ꯑꯃꯕꯨ ꯀꯧꯊꯣꯛꯂꯤ ꯂꯥꯏꯃꯨ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯇꯥꯟꯈ꯭ꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯩꯕꯣꯡ ꯃꯇꯣꯟ ꯑꯗꯨꯗꯒꯤ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯊꯔꯛꯇꯨꯅ ꯁꯂꯨꯞ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯥꯕꯜꯒꯤ ꯃꯉꯥꯟ ꯑꯗꯨꯗ ꯆꯥꯎꯔꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃ ꯃꯤꯒꯤ ꯃꯑꯣꯡ ꯁꯥꯕꯥꯟꯗ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯀꯤꯔꯒ ꯂꯩꯕꯒ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯕꯨꯠ ꯊꯣꯛꯑꯦ ꯕꯨꯠ ꯂꯩꯔꯤ ꯎꯔꯩ ꯈꯣꯝꯕꯅ ꯁꯥꯟꯅꯕ ꯕꯨꯠ ꯕ꯭ꯔꯦꯠ ꯇꯤꯃꯨ ꯂꯩꯃꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯍꯥꯠꯇꯣꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯃꯈꯣꯏ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯉꯨꯅꯕ ꯆꯦꯟꯅꯈ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯎꯔꯩ ꯈꯣꯝꯕ ꯍꯩꯕꯣꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯏ ꯃꯍꯥꯛꯅ ꯂꯩꯃꯥꯏ ꯌꯧꯔꯒ ꯂꯩꯃꯥꯏꯗꯨꯗ ꯃꯈꯣꯡꯅ ꯍꯦꯛ ꯅꯦꯠꯄꯒ ꯃꯐꯝ ꯑꯗꯣ ꯖ꯭ꯋꯥꯔ ꯍꯥꯕꯒꯨꯝ ꯅꯤꯛꯏ ꯃꯁꯤꯗꯒꯤꯗꯤ ꯎꯔꯩ ꯈꯣꯝꯕ ꯀꯅꯥ ꯈꯪꯗ꯭ꯔꯤꯉꯩ ꯀꯅꯥ ꯎꯍꯟꯗ꯭ꯔꯤꯉꯩ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯃꯌꯨꯝ ꯌꯧꯉꯨꯅꯕ ꯆꯠꯈꯤ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡ ꯌꯧꯔꯕꯗ ꯃꯍꯥꯛ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯨꯕ ꯂꯥꯏꯃꯨ ꯑꯗꯣ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈ꯭ꯔꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯃꯍꯥꯛꯅ ꯏꯃꯨꯡꯂꯣꯝꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯥꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯨꯕ ꯀꯧꯊꯣꯛꯂꯨꯕ ꯂꯥꯏꯃꯨ ꯑꯗꯣ ꯀꯣꯏꯅ ꯀꯣꯏꯅ ꯄꯥꯏꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯐꯝ ꯈꯪꯗꯅ ꯆꯥꯏꯈꯥꯏꯗꯨꯅ ꯃꯥꯡꯈ꯭ꯔꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯦꯞꯂꯝꯗꯦ ꯀꯅꯥ ꯑꯃꯅ ꯃꯈꯣꯏꯅ ꯎꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨꯅꯤ ꯃꯃꯥꯡꯉꯩꯗ ꯕ꯭ꯔꯖꯂꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯃꯨꯁꯤꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯕ꯭ꯔꯖꯂꯥꯜꯗꯤ ꯁꯤꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯂꯩꯕ ꯍꯧꯅꯗꯦ ꯂꯩꯔꯕꯁꯨ ꯄꯨꯈ꯭ꯔꯤ ꯇꯧꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯌꯨꯝꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯒꯗꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯝꯕꯤ ꯑꯗꯨꯗ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯣ
ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯕꯔꯖꯂꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯇꯥꯎꯖꯤꯔꯦꯝꯕꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯃꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯝꯅꯃꯛ ꯂꯥꯏ ꯂꯣꯏꯁꯤꯜꯂꯝꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯎꯔꯤꯕ ꯕꯨꯠ ꯑꯗꯣ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯎꯔꯩ ꯈꯣꯝꯕꯅ ꯁꯥꯟꯅꯕ ꯃꯍꯥꯛꯅ ꯀꯧꯊꯣꯛꯄ ꯕꯨꯠ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩꯈꯣꯏ ꯁꯣꯛꯎꯗ꯭ꯔꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡ ꯈꯣꯡꯂꯛꯂꯤ꯫ ꯅꯣꯡ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯈꯔ ꯃꯈꯩꯗꯤ ꯍꯔꯥꯎꯅꯖꯔꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯇꯨꯔꯦꯟꯁꯨ ꯄꯨꯈ꯭ꯔꯤꯁꯨ ꯏꯁꯤꯡ ꯀꯪꯊꯔꯛꯇꯨꯅ ꯃꯈꯣꯏ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯄꯥꯎ ꯇꯝꯅꯔꯝꯕꯗꯒꯤ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯣꯏꯅꯃꯛ ꯂꯩꯅꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯀꯧꯔꯒ ꯉꯁꯤ ꯃꯈꯣꯏꯅ ꯎꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯇꯥꯟꯅꯔꯁꯤ ꯍꯥꯏꯅꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯑꯃꯨꯛꯇꯣꯏꯕ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯈꯤ꯫ ꯈꯥꯛꯄ ꯂꯥꯎꯕ ꯑꯃꯗꯤ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠꯅ ꯖꯤꯡꯒ ꯐꯥꯎꯕ ꯍꯨꯝꯗꯣꯛꯀꯤ ꯃꯇꯥꯒꯨꯝ ꯁꯤꯠꯈꯤꯕꯅꯤ꯫ ꯑꯗꯨꯗꯨꯒ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯐꯔ ꯐꯔ ꯍꯥꯏꯗꯨꯅ ꯈꯥꯡꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯏꯁꯤꯡ ꯌꯥꯟꯁꯤꯟꯅꯅꯕ ꯊꯣꯛꯅꯔꯛꯈꯤ꯫ ꯑꯗꯨꯗ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯑꯇꯤꯌꯥ ꯃꯊꯛꯇꯗꯤ ꯊꯥꯕꯜꯅ ꯄꯨꯡꯂꯪ ꯂꯪꯅ ꯊꯣꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯣ ꯀꯣꯜꯂꯤꯛ ꯄꯨꯝꯅꯃꯛ, ꯏꯁꯤꯡ ꯌꯥꯕꯒꯤ ꯄꯨꯊꯣꯔꯛꯄ ꯄꯨꯝꯅꯃꯛ ꯁꯨꯃꯥꯡꯗ ꯃꯥꯡꯒꯣꯟꯗ ꯊꯅꯝꯂꯒ ꯏꯃꯨꯡ ꯌꯧꯅꯅꯕ ꯆꯦꯟꯁꯤꯟꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫